Ngasi foꯡꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎ-ꯆꯦꯁꯤꯡ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯂꯧꯈꯠꯆꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ CRPFꯀꯤ ꯇꯤꯝꯅ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ, ꯆꯨꯔꯆꯥꯟꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯐ꯭ꯂꯦꯒ ꯃꯥꯔꯆ ꯆꯠꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅ ꯀꯨꯀꯤꯁꯤꯡ ꯃꯤꯂꯤꯇꯔꯤ ꯚꯦꯍꯤꯀꯜꯗ ꯍꯥꯞꯇꯨꯅ ꯏꯝꯐꯥꯜꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯅ ꯁꯥꯟꯇꯤ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯁꯥꯝ ꯀꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄ ꯅꯥꯒꯥꯁꯤꯡꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯒ ꯖꯣꯃꯤꯁꯤꯡꯒ ꯃꯔꯤ ꯂꯩꯅꯗꯦ, ꯖꯣꯃꯤ ꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯅ ZFSꯅ ꯐꯣꯡꯗꯣꯔꯛꯈ꯭रे꯫ ꯅꯥꯒꯥ MLAꯁꯤꯡꯅ ꯒꯕꯔꯅꯔ ꯎꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯇꯛꯅꯈ꯭ꯔꯦ꯫ ꯋꯥꯐꯣꯡ ꯏꯟꯊꯥꯟ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯥꯗ ꯅꯍꯥ ꯆꯥꯗ 70 ꯔꯣꯝ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯂꯦ꯫ ꯗ꯭ꯔꯒ ꯁꯣꯜꯂꯒ ꯐꯥꯎꯕ ꯆꯥꯍꯟꯗꯨꯅ ꯗ꯭ꯔꯒꯀꯤ ꯂꯥꯟ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅ CM ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕꯣꯝ 2 ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕ ꯑꯦꯟꯇꯤ ꯗ꯭ꯔꯒ ꯁ꯭ꯇꯔꯦꯇꯦꯖꯤ ꯑꯃ ꯑꯊꯨꯕꯗ ꯂꯧꯈꯠꯀꯗꯧꯔꯤ ꯍꯥꯏꯅ ꯅꯥꯒꯥꯂꯦꯟꯗꯒꯤ DGP ꯔꯨꯄꯤꯟ ꯁꯔꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄ ꯅꯥꯒꯥꯁꯤꯡꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯅꯤ ꯍꯥꯏꯅ ꯑꯟꯁꯝꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯇꯔꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯅꯥꯒꯥ ꯇꯔꯨꯛ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ, ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯛꯈꯤꯕ ꯋꯥꯐꯝ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯟꯁꯝꯅ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯟꯁꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯕ ꯅꯠꯇꯦ, ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯗꯨ ꯐꯥꯖꯤꯟꯕ, ꯑꯣꯠ-ꯅꯩꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯂꯧꯔꯦ ꯍꯥꯏꯕꯃꯛꯁꯨ ꯑꯣꯏꯗꯦ ꯍꯥꯏꯔꯗꯨꯅ KZCꯒꯤ ꯋꯥꯐꯝ ꯑꯗꯨ ꯑꯟꯁꯝꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥꯁꯤꯡꯅ ꯃꯤꯍꯥꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯛꯄꯤꯅꯕ ꯅꯠꯇ꯭ꯔꯒ ꯃꯔꯥꯜꯁꯤꯡ ꯌꯥꯅꯅꯕꯒꯤ ꯂꯨꯞ ꯑꯃꯠꯇ ꯁꯦꯝꯈꯤꯕ ꯂꯩꯇ꯭ꯔꯤ, ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯥꯒꯥ ꯈꯨꯟꯖꯥ ꯇꯔꯨꯛ ꯐꯥꯕ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯔꯒ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯔꯛꯄ ꯑꯦꯄꯣꯂꯣꯖꯤ ꯑꯃꯠꯇ ꯌꯥꯕ ꯉꯝꯂꯣꯏ꯫ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯥꯟꯊꯣꯛꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒ ꯃꯔꯥꯜꯁꯤꯡ ꯀꯣꯛꯄ ꯌꯥꯔꯣꯏ, ꯃꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯐꯝꯗ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯑꯟꯁꯝꯒꯤ ꯆꯦꯔꯣꯜꯗ ꯅꯥꯒꯥꯁꯤꯡꯕꯨ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯄꯨꯋꯥꯔꯤꯗ ꯂꯩꯇꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯒꯥꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯊꯧꯑꯣꯡ ꯎꯠꯂꯤꯕ ꯑꯁꯤꯅ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒ ꯃꯥꯟꯅꯔꯦ꯫ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯔꯕ ꯃꯇꯨꯡ ꯍꯛꯆꯥꯡꯁꯤꯡ ꯃꯇꯨꯞ-ꯃꯇꯨꯞ ꯀꯛꯂꯒ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨ ꯅꯥꯒꯥ ꯇꯔꯨꯛ ꯈꯛ ꯑꯗꯨꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯅꯠꯇꯦ, ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯥꯎꯅ ꯁꯤꯡꯅꯕꯅꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯇꯧꯔꯛꯂꯤꯕ ꯄꯕ꯭ꯂꯤꯛ ꯑꯦꯄꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗ ꯑꯟꯁꯝꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯗ ꯍꯪꯅꯤꯡꯕ ꯋꯥꯍꯪꯁꯤꯡꯗꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯑꯣꯄꯣꯂꯣꯖꯤ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯔꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯇꯧꯔꯛꯄ ꯑꯦꯄꯣꯂꯣꯖꯤꯔ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯔꯥꯜꯁꯤꯡ ꯌꯥꯖꯔꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯁꯦꯡꯗꯣꯛꯄ ꯋꯥꯔꯣꯜ ꯄꯤꯒꯗꯕꯅꯤ꯫ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤ ꯀꯨꯀꯤ ꯅꯣꯃꯦꯟꯀꯜꯆꯔꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯑꯟꯁꯝꯅ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯖꯣꯃꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯇꯁꯦꯡꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯍꯥꯠꯈꯤꯕ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯅꯤꯃꯛꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯤ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤꯖꯣ ꯑꯃꯁꯨꯡ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀꯆꯥ ꯅꯥꯒꯥ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄ ꯌꯥꯅꯤꯡꯗꯦ, ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯇꯔꯃꯤꯅꯣꯂꯣꯖꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯨꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯗꯒꯤ ꯖꯣꯃꯤ ꯐꯨꯔꯨꯞꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯃꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯥꯒꯥ MLAꯁꯤꯡꯅ ꯒꯕꯔꯅꯔ ꯎꯅꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯇꯛꯅꯈ꯭ꯔꯦ꯫
Naga Legislature Forum Manipurgi Mihut Kangbu Amana Governor Ajay Kumar Bahalaga Unaduna Manipurgi Naga Singna Kundariba Mafam Singda Misimina Hengalakpa Yauna Kudong Thiba Pibam Amada Lagliba Asida Midyang Changbinaba Taksinkhre Legislature Kangbu Asina Chahi STK February Thadagi Nagagi Khulsingda Kulai Paiba Kuki Militant Singna Etek Chathaduna Kai Haubagi Thawong Kaya Chatharakpadagi Hana irang yauramdaba chinggi sarukta irang sauthoragliba asi thingnaba state amasung central security agencies singda athubada law and order ngaknaba thabak paikhanaba governor na yathang pibinaba su memorandum piduna taksinkhre governor ga ngarang unakiba aduda Naga Legislature Forum gi convener awangbo niumai amadi secretary J Kumosagi Maikaidagi Singi lamda hingsagi thawdok thokpa haurakkiba ase chahi asigi February 3 thawdok ase Kuki militant singna litangi tangkhul khulda Nongmei Kapsinduna attack chatharakibadagine thawdok adugi matung Kulai paiba Kuki militant singna tangkhul nagagi mathakta MU chathaduna mi hatpa Ukhrul amasung Kamjong district ki akoibada lairiba tangkhul naga khul singda aki akhang pibagi thawong lepa leitana chatharakle Kuki gi thawong asina Ukhrul amasung Kamjong district ki lifeline oiriba National Highway 202 da misam ching chatok chachin tawbada Kuki militant singna itatatana attack chathaduna lagle attack sing asigi manung chahi asigi April 19 da TM Kasomda tangkhul misam ani Kuki militant singna hatke mafam asimakta da Chingai Police Station gi OC da ambush tawrake matungda West Bengal gi Hauradagi FCI gi truck driver amasu Kuki militant singna Nongmei Kapsinduna hatke thawdok sing asi mathang thoklaba fawbada chenaba Kuki militant sing kankhattuna thamle ngasi fawba makhoibu phaganaba operation singba amata chathaba leite Kuki militant singi attack ta Sinakai Thai Ringui Thoi amadi Sarkar pung yauna naga khul kayada hanjin Kuki militant singna attack chatharakpadagi khunja tara hena asopa nangkhre achokpa sing rimsta pukhatuna laikanake Amaromda Koncharamdagi Liangmei Naga Taruk Hatkiba adugi matangda Mihut Kangbu asina nungnangba fongladuna hawjik tholiba Kanglup naiba lan astigi manungda khwaidagi tujungningai oiraba tamthiraba mihat ama Kuki militant singna chathakre chahi asigi May 18 da Naga misam 19 Kuki singna fakibagi manungda nupi 13 nupa ama punna mioi 12 kona thaduraklaga phabada yawkiba Naga misam nupa 3 amadi June 10 khaktada patha pumtharaba asiba hakchang oina phangki hairiba asiba hakchang singase makang kakthatlaga tongan mamafamda pumduna tamthiraba crime ama chathakibadu lotsinaba honaramke Madusu Naga singi maikeidagi phajinduna thamlamba Kuki 13 tubumnama tekhandana thadokhraba matungdane Kuki militant group singna Naga misamda landabamda sijinariba khulai singase leibak amagi lanmi singna sijinaba yamna aphaba makhalgi nongmai ngaktane kumja English singani nipandagi lengaka suspension of operation khudek pinakraba matungda chahi kungi makhada leiriba naha kaya Kuki militants marakta yauraduna aphaba makhalgi nongmai amadi maru watana fangliba se matau karamna fanglibano yengsinbiyu chahi asigi May 15 da Deputy Chief Minister unaduna Naga kunjani pan mafang khangdana leiriba adu thibinaba taksinke Maduda soidana combing tawduna Naga misam 3 adu thigani haibagi thajaba pirakkhrabasu peningai oiba khongthang lokhatkide maramasina governor gi maikedege Assam Rifles ki Director General Army amadi atai law enforcement agencies singda Koncharamgi Naga misam 3 hatpada chenabasing atubada masak khangdoklaga faganaba yathang pibiyu masiga loinana Myanmardagi ain kaina sangsilaba mitop sing khandoklaga athubada maramda halanbikho Ukhrul amasung Kangpokpi border mayada leiba Kuki militant singi camp atopa mafamda hongdokpikho haiba wapam sing memorandum aduda paladuna Dimansing asi Naga misam singi lantum amasung punsi ngak senaba amade Naga area da mahausagi phibam hanjil hanaba honabada tangai fadana pangthoktaba yadaba dimansing ni hairi Manipurda thokliba irang siga Zomi singa mari leinade Zomi Di Santi Pammi Haina ZFS na fongdurakre
Zomi tribe ki oina Zomi Council na apex body ama oibana Kukizo Council KZC hairiba organization ase Zomi tribe ka mari leinadabata natana Kukizo haiba terminology ase Zomi tribe na masak khangde haina Zomi Student Federation ZFS na fongdorakpaga loinana Manipur da thokliba irang asiga Zomi singa karigumba mawong amatada mari leinade haina fongdorakle hiram asigi matangda ZFS General Headquarter da thadorakpa cherol amada Kukizo Council gi maikeidagi fongdorakpa wafamsing amade makoina tautorakpa activities sing Zomi Mahairei Loop asina masak khangde amasung Zomi tribe ka mari leinade KZC haiba organization na loop asibu Kuki amasung Zomi gi tongan tribe singe apex body amagum uriba amade Shathariba thabak sing Zomi tribe na sakhangdabaga loinana organization asiga karigumba amatada mari leinade Maramaduna KZC na sijinariba terminologies sing khudam oina palabada Kukizo Kachanaga haibana chingba wahai sing asiso Zomi Student Federation ge maikeidagi yaba ngamloi haina cherol asina makhatana fongdoragli Bhom ani pokhaikhre Imphal East ki Porompat PS ki manung chenba Brahmapur Aribam Laikai da leiba Phurailat Pam Bhavananda Sharma apokpa laikhidraba Brajanaran Sharma gi yumda masak khangdaba singna bhom langsilamlaga pokhai hankhre hairi Police ki pauna hai bhom ani adu ngarang ahing nongyai matung pung 12:40 nimpurom tarakpa aduwaida pokhaikhibani thodok aduda asopandi yaukidi hairi yumadugi bathroom gi mathak thangba saruk kharada bhoma jena panbagi akaya toi thokpa natana ka hena sokhaudre hairi panbayabadi haukiba tha kharagi mamangdasu yum asida masak khangdaba singna bhom thamjilamba laikhre hairi Wafong Inthan Khulda Nongmei Kapagi Thawong Yaningdaba Fongdoragli Kangpokpi District ki Kangchup Geljang Subdivision gi makhada leiba Wafong Inthan Khulda ngarang nungthil masak khangdaba singna Nongmei round kaya kaplambagi thawong adu Khulasina akanma mawongda yaningdaba fongdoragli Khulasigi chairman Gwazi Khumbana khudek piduna thadorakpa cherol amagi matung ina hai ngarang nungthil pung 3:10 tabada Wafong Inthan Khul manake Tampong Molda ikhangkhangawdana masak khangdaba Kuki singna Nongmei round kaya kablakkiba adu Wafong Inthan Village Authority gi maikidagi akan mamongda yaningdaba fongdoragli Tampoi Mall hairiba khul asida Assam Rifles ki outpost ama leiduna maduda Indian Reserve Battalion gi personnel sing leiribani leiriba security force sing aduga Wafong Inthan khul gi miyamga afaba mari thamduna khul ase ingna singna haukiba matam singdagi leiragli Ngarang Nongmei Kapagi thodok aduda Wafong Inthan Khulgi miyoi amata amade khulngakpa amata chenaba leite miyamgi ingchikpa thugaiba amadi miyamda akiba piba hingsagi thodok singda khul asina sawatpa leite haina fongdoki Awang Nongpok state singi oiba apunba anti-drug strategy ama athubada laukhatkadauri Numit 10 gi manungda Awang Nongpok state singi police sing amato ina punsinduna drug trafficking gi thabak sing mapung phana manghanaba thabak laukhalagani haina Nagaland gi DGP Rupin Sharamana fongdorakre Nagaland ngarang pangthokkiba International Day Against Drug Abuse and Illicit Trafficking gi thoram sarugyaba lakiba DGP na thoram gi nakalda paumistinga unabada mathaki wafamasi DGP na fongdokladuna mahangna hai Awang Nongpok state singda drug lalonbagi network mapung phana muthanabagi matangda puna thabak tawminabagi pandamda handakta Awang Nongpok state singi DGP sing amasung Anti-narcotics task force ki lusingba singi oiba mifamama pangthoktuna puna thabak laukhatminaba khanake haukiba sayol anirom asida puna wak khanaduna kaman oiba strategy ama laukhatnabagi matangda poram yathokle haiki Mahangna makataraduna hai Awang Nongpok state singi law enforcement agencies singi marakta puna thabak tawminaba asina drug traffickers singna state singi border sing lansinduna drug puthok pusin tawba ngamloi karigumba drug sing Manipur dagi natraga Mizoram dagi Nagaland da pusilangna honarakpa matamda Nagaland police khakta natana Assam amadi atay yumthangnariba state singi law enforcement sing agencies singna drug trafficking gi thabak asibu thingbana puna mateng pinagani Kari karamba thaurang tawgani haibagi matangda hana poram yathokpa loire hairiba se numit 10 gi manungda soidanamaki thabak oina pangthokpa hauragani hainasu Nagaland gi DGP Rupin Saramana makhatana fongdoki